Ay, uy. Uy, hindi ko dahil. Uga. Nagkwantang ko ka. As! Ay, wala na ito. Papakot ka. 哎呦我的妈Mukhang kita mo deh. Yang mungkin dong. Kita tak, kita. Sita. Sita. Jeng. Sudah, sudah berapa? Hajik. ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕꯁꯤꯗ ꯃꯥꯅ ꯃꯣꯕꯥꯏꯜꯁꯦ ꯁꯣꯟꯅ ꯑꯃꯨꯛ ꯐꯩꯗꯣꯛꯀ ꯐꯩꯖꯤꯟꯒ ꯇꯧꯔꯤꯅꯦꯕ ꯑꯩꯅ ꯉꯥꯛꯇꯪ ꯅꯝꯕꯁꯤꯗ ꯑꯩꯅ ꯁꯥꯎꯅꯤꯡꯕ ꯑꯩꯕꯨ ꯑꯃꯨꯛꯇꯣꯏ ꯂꯣꯏꯔꯕꯅꯤ ꯃꯉꯣꯟꯗ ꯃꯨꯛꯕꯥꯡ ꯇꯧꯕ ꯂꯣꯏꯔꯛꯄꯗ ꯍꯛꯆꯥꯡꯁꯦ ꯑꯩꯗꯤ ꯍꯦꯛꯇꯅ ꯍꯛꯆꯥꯡꯁꯦ ꯅꯨꯡꯉꯥꯏꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯏꯆꯥꯅꯨꯄꯥꯁꯨ ꯇꯨꯝꯗꯅ ꯉꯥꯏꯔ ꯂꯩꯔꯦ ꯁꯤꯗ Ay, uy. Uy, hindi ko dahil. Uga. Ude. Nako. Nagnyoko ko ude. Kamay natin din. Ja. Nagnyoko. Uga. Uga. Uga hay là đi. Naik. Hajik panaji. Uga. Tang makok mana ka? Makok to ude. Makok kita mo ude. Yang mungkin dong. Kita tak, kita. Sita. Jeng. Nagkwantang ko ka. As! Ay, wala na ito. Papakot ka. Sudah, sudah berapa? Hajik. 有人 哎呦我的妈Oh, mayaman siya di. 哎呦我的妈 Oh, mayaman siya di. Spek kan talaga. Mukbang tahu jaga dia. Zero mukbang mana tahu jaga dia. Oh ya, zero bulan berapa mek? Bulan ini kan berapa mek masih? Heron bisa lah mukbang tahu ini. Mukbang tahu jaga. ꯑꯩꯅ ꯃꯄꯥꯒꯤ ꯃꯣꯕꯥꯏꯜꯁꯦ ꯊꯥꯜꯂꯒ ꯃꯣꯕꯥꯏꯜꯁꯦ ꯉꯥꯟꯅꯕ ꯍꯥꯏꯅ ꯐ꯭ꯂꯥꯁ ꯊꯥꯜꯂꯒ ꯆꯥꯕꯅꯦꯕꯀꯣ ꯏꯆꯥꯅꯨꯄꯥꯁꯤꯅ ꯆꯀꯠ ꯃꯈꯨꯠꯁꯦ ꯂꯦꯡꯉꯤꯉꯦꯕ ꯏꯆꯥꯅꯨꯄꯥ ꯑꯍꯟꯁꯤꯅ ꯑꯩꯉꯣꯟꯗ ꯗꯤꯁꯇꯔꯕ ꯇꯧꯔꯤꯁꯦ ꯐꯖꯅ ꯃꯥ ꯇꯧꯔꯤꯅꯦ ꯑꯩ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯁꯥꯎꯅꯤꯡꯕꯅ ꯍꯥꯏꯕ ꯚꯤꯗꯤꯑꯣ ꯅꯝꯕꯒꯤ ꯑꯩꯁꯦ ꯈꯥꯡꯅ ꯂꯩꯔꯦꯕꯀꯣ ꯑꯩꯒꯤ ꯃꯁꯛꯁꯦ ꯎꯕꯗ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤ ꯑꯗꯣ ꯃꯌꯥꯝꯗ ꯃꯌꯥꯝꯅꯁꯤꯡꯗꯣ ꯑꯗꯨꯝ ꯃꯌꯥꯝꯗ ꯎꯠꯆꯔꯛꯄꯅꯤ ꯌꯦꯡꯉꯨ ꯃꯌꯥꯝ Nang thua rồi sao? Nang mau jaga ke? Nang hau ke ke? ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯏꯆꯥꯅꯨꯄꯥꯁꯤꯅ ꯀꯦꯃꯦꯔꯥꯁꯦ ꯀꯣꯏꯂꯩ ꯂꯩꯔꯤꯅꯦꯕꯀꯣ ꯃꯥꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯀꯌꯥꯝ ꯁꯥꯊꯤꯅ ꯑꯩꯉꯣꯟꯗ ꯀꯥꯔꯟ ꯇꯥꯏꯌꯦꯕ ꯁꯤ ꯌꯦꯡꯉꯣꯕ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕꯁꯤꯗ ꯃꯥꯅ ꯃꯣꯕꯥꯏꯜꯁꯦ ꯁꯣꯟꯅ ꯑꯃꯨꯛ ꯐꯩꯗꯣꯛꯀ ꯐꯩꯖꯤꯟꯒ ꯇꯧꯔꯤꯅꯦꯕ ꯑꯩꯅ ꯉꯥꯛꯇꯪ ꯅꯝꯕꯁꯤꯗ ꯑꯩꯅ ꯁꯥꯎꯅꯤꯡꯕ ꯑꯩꯕꯨ ꯑꯃꯨꯛꯇꯣꯏ ꯂꯣꯏꯔꯕꯅꯤ ꯃꯉꯣꯟꯗ Nang ay na jaga tingnan na lang nang thua rồi nang ay laki. Nang thua rồi nang ay lore pala ay nang tadi dulu nang. ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯥꯅ ꯇꯧꯔꯤꯁꯤꯀꯣ ꯄꯔꯐ꯭ꯌꯨꯝꯁꯦ ꯄꯥꯏꯔꯒ ꯀꯣꯏꯆꯥꯏ ꯆꯥꯏꯔꯤꯅꯦꯕ ꯄꯔꯐ꯭ꯌꯨꯝꯁꯦ ꯀꯥꯞꯊꯣꯛꯑꯗꯅ ꯑꯗꯣ ꯎꯕ ꯐꯪꯗ꯭ꯔꯦ ꯑꯗꯨꯏꯁꯨ ꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯁꯥꯊꯤꯅ ꯑꯩꯉꯣꯟꯗ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯕꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯥꯊꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯔꯟ ꯇꯥꯏꯌꯦꯕꯗꯣ ꯃꯌꯥꯝꯁꯨ ꯁꯨꯝ ꯈꯪꯍꯟꯒꯦꯅ ꯁꯨꯝ ꯇꯧꯖꯕꯅꯤ ꯆꯤꯡꯍꯟꯕꯅꯤ A few minutes later ꯃꯌꯥꯝ ꯑꯁꯤꯁꯤꯅ ꯅꯨꯡꯗꯥꯡꯅꯦꯕꯀꯣ ꯍꯥꯏꯗꯤ ꯃꯨꯛꯕꯥꯡ ꯇꯧꯔꯨꯕꯗꯣ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡꯗꯣ ꯑꯣꯏꯗꯣꯏꯅꯦ ꯃꯨꯛꯕꯥꯡꯁꯦ ꯑꯩꯅ ꯅꯨꯡꯗꯥꯡꯗ ꯑꯣꯏꯅ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 12 ꯁꯥꯔꯦ 12 ꯇꯥꯔꯦ ꯏꯆꯥꯅꯨꯄꯥꯁꯨ ꯇꯨꯝꯗꯅ ꯂꯩꯔꯦ ꯑꯩꯒꯤ ꯃꯃꯤꯠꯁꯤꯁꯨ ꯉꯁꯪ ꯉꯥꯡꯁꯜꯂꯛꯑꯦꯕꯀꯣ ꯂꯣꯛꯁꯦ ꯈꯔ ꯍꯧꯒꯠꯂꯦ ꯂꯣꯛ ꯑꯔꯨꯝ ꯈꯔ ꯏꯁꯥꯁꯦ ꯅꯤꯟꯕ ꯍꯧꯒꯠꯂꯛꯑꯦꯕ ꯑꯗꯣ ꯃꯨꯛꯕꯥꯡ ꯇꯧꯕ ꯂꯣꯏꯔꯛꯄꯗ ꯍꯛꯆꯥꯡꯁꯦ ꯑꯩꯗꯤ ꯍꯦꯛꯇꯅ ꯍꯛꯆꯥꯡꯁꯦ ꯅꯨꯡꯉꯥꯏꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯏꯆꯥꯅꯨꯄꯥꯁꯨ ꯇꯨꯝꯗꯅ ꯉꯥꯏꯔ ꯂꯩꯔꯦ ꯁꯤꯗ ꯁꯤ ꯀꯩꯅꯣ ꯍꯥꯏꯗꯣꯏꯁꯦ ꯑꯩ ꯇꯨꯝꯗꯉꯩ ꯃꯥ ꯇꯧ ꯂꯩꯌꯣ ꯃꯔꯛꯁꯤꯗ ꯅꯪ ꯀꯔꯝ ꯀꯥꯟ ꯇꯨꯝꯗꯣꯏꯅꯣ ꯅꯪ ꯀꯔꯝ ꯀꯥꯟ ꯇꯨꯝꯗꯣꯏꯅꯣ ꯇꯨꯝꯃꯣꯏꯗ꯭ꯔꯥ ꯅꯪ
ꯇꯨꯝꯃꯣꯏꯗ꯭ꯔꯣ 3 days later. ꯏꯃꯥ ꯁꯔꯁꯋꯇꯤ ꯂꯥꯏꯔꯤꯛ ꯍꯩꯖꯔꯒꯦ ꯃꯃꯥꯏꯗꯣ ꯂꯩꯊꯣꯛꯀꯅꯨ ꯅꯣꯟꯙꯧ ꯕꯨꯙꯤ ꯂꯧꯁꯤꯡ ꯍꯥꯞꯄꯤꯌꯨ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯄꯤꯅꯕꯤꯌꯨ ꯈꯨꯔꯝꯃꯣ ꯅꯪ ꯍꯥꯏꯕꯗꯣ ꯌꯥꯗ꯭ꯔꯦ ꯑꯩ ꯍꯥꯏꯒꯦ ꯃꯃꯥ ꯐꯖꯅ ꯍꯥꯏꯒꯦ ꯁꯤꯁꯤꯅ ꯀꯣ ꯃꯌꯥꯝ ꯉꯁꯤꯁꯤꯅ ꯀꯣ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯅꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯁꯔꯁꯋꯇꯤ ꯏꯃꯥꯒꯤ ꯅꯨꯃꯤꯠ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯏꯆꯥꯅꯨꯄꯥꯁꯦ ꯉꯁꯤꯗꯤ ꯑꯌꯨꯛ ꯉꯟꯇꯥꯅ ꯍꯧꯒꯠꯂꯒ ꯏꯔꯨꯖ ꯃꯥꯏꯊꯊꯣꯛꯄꯤꯔꯒ ꯑꯗꯨꯗꯒꯤ ꯍꯩꯔꯨꯛꯁꯤꯗꯤꯀꯣ ꯃꯄꯥꯅ ꯀꯠꯂꯝꯃꯦ ꯍꯥꯏꯕꯅꯤꯀꯣ ꯃꯥꯗꯤ ꯑꯗꯨꯝ ꯊꯕꯛ ꯆꯠꯂꯝꯗꯥꯏꯗ ꯃꯥ ꯑꯗꯨꯝ ꯇꯧꯔꯒ ꯀꯠꯂꯝꯃꯦ ꯑꯩꯗꯤ ꯌꯥꯗꯕꯅꯤꯅꯀꯣ ꯑꯗꯨꯒ ꯁꯤꯗꯤ ꯍꯩꯔꯨꯛꯁꯤꯁꯨ ꯉꯥꯝꯗꯦꯗ ꯑꯗꯨꯝ ꯑꯦꯄꯜ 3ꯒ ꯇꯧꯔꯒ ꯀꯠꯂꯦ ꯑꯗꯣ ꯏꯆꯥꯅꯨꯄꯥꯁꯦ ꯏꯔꯨꯖ ꯃꯥꯏꯊꯊꯣꯛꯄꯤꯔꯒ ꯑꯗꯨꯒꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯆꯜꯂꯒ ꯁ꯭ꯀꯨꯜꯁꯨ ꯆꯠꯇꯣꯏꯕ ꯑꯗꯨ ꯗ꯭ꯔꯦꯁꯁꯦ ꯁꯦꯠꯆꯜꯂꯒ ꯂꯥꯏꯁꯦ ꯈꯨꯔꯝꯍꯟꯕꯅꯦ ꯑꯩꯅ ꯃꯉꯣꯟꯗ ꯈꯨꯔꯝꯃꯨ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯈꯨꯔꯝꯃꯦ ꯍꯧꯖꯤꯛ ꯅꯆꯥꯕꯨ ꯕꯣꯔ ꯄꯤꯅꯕꯤꯌꯨ ꯁꯤꯒ ꯁꯔꯁꯋꯇꯤ ꯂꯩꯔꯦ ꯏꯆꯥꯅꯨꯄꯥꯅ ꯁꯤꯒ ꯂꯥꯏ ꯈꯨꯔꯝꯃꯤ ꯃꯄꯥꯅ ꯁꯤꯁꯦ ꯂꯥꯏ ꯈꯨꯔꯝꯗ ꯊꯅꯝꯃꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯗꯤ ꯈꯨꯔꯝꯕ ꯌꯥꯗꯕꯅꯤꯅ ꯑꯦꯄꯜ ꯈꯔ ꯇꯧꯔꯒ ꯑꯗꯨꯝ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯇꯧꯔꯒ ꯈꯨꯔꯝꯃꯝꯃꯦ ꯏꯆꯥꯅꯨꯄꯥꯁꯨ ꯁ꯭ꯀꯨꯜ ꯆꯠꯄ ꯃꯇꯝ ꯌꯧꯔꯦ ꯃꯥꯁꯦ ꯏꯔꯨ ꯊꯣꯛꯄꯤꯔꯒ ꯆꯥꯗ꯭ꯔꯤ ꯊꯛꯇ꯭ꯔꯤꯉꯩꯗꯀꯣ ꯑꯗꯒꯤ ꯂꯥꯏꯁꯨ ꯈꯨꯔꯝꯍꯜꯂꯦꯕ ꯍꯥ ꯄꯆꯦꯡꯗꯣ ꯀꯣꯟꯅ ꯃꯥ ꯄꯆꯦꯡ ꯇꯥꯏ ꯀꯩꯅꯣ ꯆꯥꯏꯁꯦ ꯁꯤꯂ ꯂꯥꯏ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯁꯤ ꯁꯤꯕꯨ ꯌꯦꯡꯉꯨꯅꯦ ꯏꯇꯝꯕꯥꯛꯁꯤꯒ ꯇꯧꯔꯤ ꯌꯦꯡꯉꯨ ꯇꯤꯡꯀꯠꯇꯅ ꯊꯛꯆꯜꯂꯒ ꯏꯇꯝꯕꯥꯛꯁꯤꯗ ꯄꯩꯅ ꯇꯥ ꯂꯩ ꯌꯦꯡꯉꯨ ꯃꯕꯨꯡꯁꯦ ꯄꯩꯅ ꯇꯥ ꯂꯩ ꯁꯤꯁꯨ ꯀꯅꯥ ꯍꯧꯅꯒꯦ ꯍꯥꯏꯅ ꯇꯧꯔꯤ ꯌꯦꯡꯉꯨ sigo ma hipi kopi si yoi si si ma ba ita ma che da te yong ting anda thak chala mo pai nei tha ga te yong ta le ri yong mo che oi ru mo ta ra na